kuki gi khun tara hena mai tha kare hai ri chinaw mayam breaking news matam kuire pari mom channel la meange phamda breaking news thamdaba ko ngasidi pari mom channel la yamna nungai ba paw ma puraga lakchare kuki gi khun tara hena ngarang ayuk mai tha kare hai ri ado kadai de no mafam do hai age ko kuki na khoidi khangbudi khangam mani aba kari gi no abada kuki singdi huralaga leiriba aikoi gi community khudimakta landa bagi experience se kuki singda yamna leibani aba adubu kuki gi khul tara hena ngarang ayuk mai thadok pi gare hai ri kadai de no khangabo nana sengdo hai rage Nagaland gi chumu ke dima hari ba mafam do da kuki khul tara hena mai thadok khare hai ri thajadro पाव से थमा के पाव से सुता सलुआ बको कुकी खुल तरा है ना नागालैंड दा मई थादो पी करे माल सांग कया अमा सोए हाय रिए अदो इलीगल इमिग्रेट्स कुकी नार्को टेररिस्ट सिंग ना लेरिबा फुरुप खुदिमकता ओनसलगा लांदाबा नागा इचनाउदा गारो इचनाउदा दिमासा इचनाउदा लेइदना मयाम अमा कार्बी इचनाउदा मैतैदा लेरिबा फुरुप खुदिमकता ओनसला कुकी सिंग ना लांदायाबा हंजन हंजन लांदार अबनीना हंजन हंजन कम्युनिटी खुदिमक्ता इरांग द नखोइना सागला अबनीना नखोइदि कदाइदा लेमना मांगदोरिदो अदुना नागालैंड गी चुमु के दिमादा कुकी गी युम फजना मई चाखरे हाइरिए कैदौरुनी नखोइना पामजबदुनी थोइबदो को कुकी नखोइना पामजबदुनी थोइदो पोयोम योमबो सेनबा थौरांग तौरबो पोयोम यमझलगा चेनबगी एक्सप्रेस नम लेइरिबा रिफ्यूजी नीना जंगल जनाइदे लेकपा मफम मांग खंगदना नचाना सु पंपोक पोथोपा मपा ममा मसक खंगदबा अदुगुम्बा कम्युनिटी कुकी गिदी मपा कनानो ममा कनानो मसक खंगदबा मफम मांग खंगदना पोयम जमझलगा चेलगा मफम दुदा हंगोइना मसा पोकपा हंगोइना मरुम पोकपा दुमाइना पंपोक पोथोपा जाबा मपा मसक खंगदबा अदुमाइना कना लेगे कुकी खक्तनी कुकी ना बो मपा मा मसक खंगब्रो अदो ngasi नुंगाइबा पावसे कुकी नोइगी ओइना पुरकपनी को इलीगल इमिग्रेट्स कुकी नार्को टेररिस्ट ना खोय रिफ्यूजी की एक्सपीरियंस लेरबा रिफ्यूजी ना खोय पोयोम योमबो सेनबा पावसे सुतारो नागालैंड सुमु के दिमादा कुकी की युम कयामा लौखरे बगी मालचांग कयामा सोखरे बगी पावसे तासलो नखोइदि लमसीतनी सीदोरिबा हौजिक्ति हौगलकपता ngairiye sagi saja chaliba illegal immigrants kuki narco terrorist na koina kadai dano na koina chendori base chenbam leiriba ba na koi chenbam leiri bro kuki na koi gi asum lamsi siraga ni na koi gi na punsi je loidoriba do paw se tarasi paw taning mana loiramani kuki na koi ko kuki gi yum kai kayama saktuna loire malsang kayama mangduna loire paw se tarasi Rang ayuk Nagaland gi Sumoke Dima District Meji Famous Subdivision gi manung chana leiriba Moba Kulama Sung Chakoma Public Organization anigi marakta nauna khut thongnarakpadagi kuki khul tara hena mai thakre malchang kaya amangata thokre thodok aduga mari leinana khudaki oina Chakoma khul phawraga chaliba lambi sing thingjin kibadagi miyam chatok chasin tawba yakidre adubu nungthil pung ahum khara helakpada ahenba security force sing thajinduna irang adu mapung phana control tawkhre haidi इचनाव मैम ITLF ना meetei hatky meetei lem ना थारोय meetei कुकी सिंग ताफम दा meetei चंगक yaroi हाइना हौखिबा नुमित मंगानी की ममांगदा हाइबदी 12 फेब्रुआरी दा ITLF ना वारेप अमा लेबना खरे हाइना ITLF ना थादोरप चेरोल अमागी मतुंगिना खंगल लेयेबा तंजासिदा अखोय मणिपुर की लेरिबा स्टेट गवर्नमेंट की पोनी चिनजेगे अमादी सेंट्रल गवर्नमेंट की पोनी चिनजेगे चिनाव मैम वारी से यामना मुन्ना तामिनसी को यामना लुरबा वाफमनी यामना लाइना खंदोकपा याबा नते हौखिबा 12 फेब्रुआरी दा हाइबदी ngasi नुमित मंगानी की ममांगदा ITLF ना लेबना खिबा वारेप ITLF ना थादोरप चेरोल की मतुंगिना Meetei sing kuki sing tabang apam sing da sangak pa yaroi hairi sige mangda wapam amataga haijage aikhoi gi Manipur da anoba lengak sembaga kuki sing so asok apan thok tanaba aikhoi gi Manipur gi anoba lengak na full responsibility low karbania ba haibadi aikhoi gi Manipur da anoba lengak sembaga aikhoi Manipur na ahambagi low khiba phirep se kuki sing na imphala lakpa matamda kuki sing asoyanga thok tanaba gi tamakta aikhoi gi Manipur gi lengak na full responsibility low re na wafam se phongdo kharabani haujik adogi against the haigadra
kuki singna hojik meitei singi mathakta hairei base kuki singna taba phamda meitei sing sangakpa yaroi meitei sing sangakpa yaroi hena ITLF na thadokpa cherol amada hairiaba si kari hairibano meitei sing sangakpa yaroi haibadi meitei sing sanga abadi misam oigera oiningbo yasano meitei sing kapa hatlibado adumaina hatkani haiba natabra haiba karigino meitei aikhoi se karisu oina udrabra leiriba yelho mem se karisu oina udraba ba kuki singi sokpa yaroi kuki sing asoi ngam thoktana ba aikhoi gi anuba lengangna full responsibility lo khare na hairia aikhoi gi central government amadi aikhoi state government gi punin chen jagya ba karigino ITLF na thadori ba cherol se kuki sing na taba mafam sing da meitei sing changba yaroi na thadori ba cherol si wahan thok karino ba khoi manipur gi leiriba sarkar da si wahang amoina hangjagya ba karigino hanjen na kuki sing na usit thawoidana hanjen hanjana leiriba community khudimakta akhoi tangkhuli chinau singi yum kai mai thaningi hekha meitei gi mathakta kapningi hek kap meitei misam mathakta hatningi hat hojik mo phongna ITLF na hawkhiba numit mangani gi mangda haibadi 12 February da lepna khiba ware kuki singna tabang pham da meitei changba yaroi karino meitei changba yaroi haibasi wan thokai na meitei hatkani haiba natra braiba meitei hatkani meitei tupkani meitei lemna tharoi haiba natra abra kuki singna meitei changpa yaroi hairibadi jangakpa yaroi haina su haire asigi amang da su meitei misam kayama kuki singna phara makhut chala tamthi na hatleba ado hojik amuk aikhoi anoba lengak sembagi matungda santi purokna bagi tamakta ing tappa purokna bagi tamakta yamna phajaraba wafam aikhoi gi manipur lengak ke mage degi khangan gare kuki singna imphala lakpa matamda kuki sing asoi ngam thoktana bagi tamakta aikhoi gi manipur lengak na full responsibility lawre aina wafam se thambagi matungda karino hojik kuki singna meitei gi mathakta tawrei base 12 February da kuki singna ITLF na lepna khiba warep kuki singa taba pham da meitei changakpa yaroi hairi base kari wahan thokma ba kari haina meitei changakpa yaroi meitei hatkani hairi bara meitei sing lepna tharoi hairi bara meitei tupkani hairi bara kari hairi bano aba asi akhoi gi leiba manipur sarkar wahang amoina hangjage central government da so hangjage meitei akhoi gi thawai sidi meitei akhoi sidi mi oina udrabra leiba yelhumi meyam se mi oina udrabra tangkhuli chinau singi yum kai mai thariba meitei chinau singi yum kai mai thariba kari gina hojing amko nauna lanjen haliba kuki singna usit thawaidana kuki singna terrorism gi thabak thawang tawraga manipur sida kari matau mawang gi na kuki singna tawriba matau mawang se asi india natro india manung siga terrorism gi thabak thawang tawriba kuki sing siga mathakta kari gi action lokhatri banaba meitei gi responsibility se kana laudri bana khoi ge naga isnau sing ge responsibility kana laudri bano khoi ge yelho me mayam go responsibility se kana laudri banaba kari gi usit thawai dana kuki singna hanjen na community khudim makta landari base kari gi na base kari gi no lenga kama pale bani mapi ma pa ma pale bani high authority leiri banaba adu leina kari gi no manipur sida kuki singna tawning ba tawri base asigi pakhum ama mayam su sum comment tawbiro kuki sing tabang phamda meitei changpa yaroi hairibasigi wan thokse karino meitei na ngasi yo phawda ain kai pathabak am bhaw tawkhiba leite asigi amang thus kyarak meitei singi maphamda kuki sing changchalei meitei singna phajana sak ising bijaraga thabi adu tanatana yum bhara thibala ine haina kuki nupi angaubi kayang su changai ha memory yauda makhoi khara ngau tarang phaitrang toba adu so akhoi phajana tawra thabi gyaba meitei nata nusiba peaceful meitei nata santi pamba leiriba yellow mi khudimakta santi pamba kuki nadi changchala yellow mi khudimakta lan pamba landaba meitei changakpa yaroi haiba gumba naga chinau singi mathakta khoi thadawi chinau singi khoi gi sorry khoi gi tangkhuli chinau singi mathakta asumaina hanjen na kuki singna landari base kuki singse manipur da leibe yari bra india da leiba yari bra base wahang amoina hangjagya ba political solution purakti fauba kukizo area da Meetei changhandanaba warep laure haina ITLF na phongdorakre kukizo community gi oiba political solution ama purakti fauba kukizo na khundaba mafam singda Meetei sing changhandanaba warep laure haina Indigenous Tribal Leader Forum ITLF gi serol aman hairi North East Post ki pau aman hai ngarang ITLF na thadorakpa serol aduda palibadi Meetei changhandanaba warep asi Nahan February gi tarik 12 da ITLF na sinduna pangthokiba mifam amada laukibani mifam aduda kumda lisingani kulhumdoi gi me ahumdagi thorakiba irang asida Meetei singna kukizo gi misamyam tamthina hatkiba amadi lanthum manghankibagi matangda kumna khanaraba matungda warep sing asi laurakibani kukizo miyamna nangliba saitheng asti kok hanaba amadi matam chupagi ingtaba puraknaba athubada political settlement puraknaba honagadabani
nahangi mi sina lai mayum numit mangani manungda nangna changjaraktragadi Manipur nang sahi manga ge leiba yaroi nang tanatana nakhoi gi family bhauna sahi manga leiba yaroi karigino hanjan hanjan na sina lai mayum nang na tawa thok thoi base maitei nupi mayam ama leiri Manipur sida nupi masa mayam ama su leiri ko hanjan hanjan nang tawa thok thoi base karigino lupa lak amada nasagi haksang jong thokpa lupa lak amagi tamakta nang na social media da thoklaga ngangi ba wari ro karino ba nupi ama oiragadi kari sajani chatkani abdo nang khalu nang yamna angang oi ribani ko sina lai mayum nang yam sa thina angang oi ribani asigi amam su nang hanjan hanjan na wathok kaya ama thokhrabani aduna sina lai mayum nawon haiga dabadi meitei nupi Manipur da leigera Manipur gi wangma da leigera meitei nupi ama da mina khudomi thilaga meitei nupi ama da kariem ka thaina rakpa matamda meitei ama oi baina akhoi gi thamoi da paleba aduga nangna MLA ama da khudomi thili lupa lak ama pirami kari warino nangna hairi base aduga MLA mayam busu puni chinjenjage MLA khudimakta haijaba na chate ko MLA ama da khudomi thilakpa hairi base MLA dugui kari mara lebadagi khudomi thilakpa no aba aduga MLA ama oina Manipur khakta da nate MLA ama oina mayam na mihut ama oina thagatli base kari gi damak thagatli bano parja mayam gi leiba ki phaba semak na ba aikhoi gi leiriba kendra se phana semak na ba gi tamakta MLA bu thagat pani ba ko adu regadi MLA gi thaudang kari gino sina lai mayam na MLA ma bu hekta khudom mi thilai base karamba kendra gi MLA no adu de direct haija roige akhang ba khara andi sum khange ko aduna haija ga dabadi MLA ama oiragadi leipaki khanbiu parjagi khanbiu asumaina nupi angang da senera pase yamna phajate aduga MLA do sumam chummi bra lalibra adu so akhoi chapsabi khangdri hojik maki oina di ko hojik maki oina akhoi chapsabi khangdri aduga sina lai mem numit mangani ge manungda achumma do karino phajana hairo nang nampu sapu da sakhangda ba kharana du hairo bde haibine ba wai do aduni yamna taning de ibung yupa mayam ama leiri ko nangoda adumaina karigumba kanagumba sakhangdaba singna nangoda theden torma ta nangoda nampu apuda adumaina hayen ba taragadi nang karigi aikhoi gi leiba ibung ipa mayam da haidri bano Manipur sida aikhoi mayam gi tamakta na tro ibung ipa mayam na ngasi thawai thadoi base thawai na pontha oiri base aikhoi da kuki singna landara pa matamda aikhoi bu kana na ngakpi senbi gi aikhoi bu kana na kanbi ge aikhoi athoba mayam na thawai na pontha oiri base aikhoi mayam gi tamakta na tro adu oiragadi ngasi nangoda nasamak na yadana sina lai mium nangna kariguma nasamak na yada dana nangonda kariguma dumaina nampu hapuda nangonda akan basakna torma taragade nang aikhoi ibung yupa mayam leiri basida karigi haidri banwaba ha nang aikhoi gi imam mayam leiri basida karigi haidri banaba aikhoi gi imam maira paibi mayam chongthoi base aikhoi gi leiriba isa mayam sigi tamakna chongthoi bana tro ibung yupa mayam chongthoi se kanagi tamakta no taning de sina lai mium nangna toiba mato mongdo yam sathina taning de nang angang oiri bani wakal mun na khando hadaki nang na toiba thabak se asina nangi aroiba oiru ko sigi matungda muk nanga somaina mina haibadi haibani adu tobani ada tobani social media da thoklaga ijat jaw da thabak tawrakanu ko sina lai mem nang Manipur gi oiraga so nang meitei nupini nang kawganu ko nang kawganu nang meitei nupini haina aduna eho ijini ichinau singna numit mangani gi matam piri base numit mangani gi manungda achumba do kaino marik sengna hairo wai bafam se sina lai mem no daina haige tawnu nang Manipur da leiraga su ko meitei nupi ama oiribani Manipur gi wangma da leiraga su nang meitei nupi ama oiribani aikhoi Manipur gi wangma da leiraga su aikhoi meitei nupi ama oiribani nang Manipur manung da leiriba meitei mayam khakta natana Manipur gi wangma da leiba meitei nupi mayam sibu handahan bani nangna asi tawgano meitei nupi aise malemda thak yamna wangi bani malemda kinari base meitei nupi khaktani sina lai mai wakhal taw hari base karino nupi hai base karino khando nupi gi ijat hai base karino khando senda chopa taragadi nang parvisi oina thamgo social media da thoklaga lupa lak ama pirami adu torme wari do amuk hana hairakanu nang amuk hana hairakanu ibung ipa mayam leiri base aikhoi mayam ngakpi senbina bani si khangu aikhoi matam khodimakte aikhoi ibung ipa bu ikai khomna jai matam khodimakte ibung ipa gi tamakte aikhoi lepi ibung ipa na su matam khodimakki tamak matam khodimakte aikhoi gi tamak lepi ai ngasi sigal leiraga aina asok yamna haiba ngangi ma toriba mayam se ibung ipa mayam gi support yaudragadi ai ngamgadra ba aina jingkhong chaliba aina mafam chali ibung ipa singa tanadragadi ibung ipa singna ibu support tawdragadi ai ngamgadra ba awaba nungai ba khudimak to nangna
aruba phim na taragadi nang na karingba achumba oirma taragadi nang ibung yupa thiengadabani ba nang ibung yupa thiengdriduna di karigi no sengdo thuna sengdo numit mangani gi manung ibung yupa sengna kaukhali bado ibung yupa singi manakta chalaga achumba do kaino sengna marik sengna sengdo ro aduga aroi bada aikhoi gi leiriba MLA mayam gi suponi chinyan jage MLA khudimakta haije banna chade MLA ma oiragadi kari aikhoi gi ithau kaino se mayam jo khangmani ko pabung haina kaujarage mayam puno hui kai khomna jari aikhoi gi asugumba nupi amana khudomi thilak pai base yamna nungai jade yamna penjade asi haijage chinau mayam Numit manganigi manungda sangjarakadabani haina KCPPWG na warning tawkre masayon thokpada natana miyoi kayagi ikai khumnaba manghalibi sinalai mayum numit manganigi manungda lupda sangjarakadabani haina KCPPWG MT unification gi PRO singkhai nganbana thadurakpa cherol amana phongdorakre cherol sinhai refugee kuki singna satharakpa langi saithengna kanglai khunaida supam nompham khangdana leiringai serak asida selgi namak kanglai gi nupi oibi kharana kanglai khunai bu manghanna ba honari basti hakchina lawi sel kharagi damak nupi oibi singi yamna seksina thamnariba masabu karisu leitaba mawongda lona amadi fongna yonbata natana masang naiba miyoi kayagi ikai khumnaba manghanaba honabada sinalai mayum su yaurakpasti tasengna yamna laibak thibane mamang thaktagi apunba mamang thaki lupna yengba yaba yenglabasu masagi ida yauzaba lisat sajat ama oina social media da hakchang uthuk jaduna kanglai khunai bu karisu leitana khanba amadi handakta Manipur Legislative Assembly Speaker oiriba sangngairaba politician amada aranba oidaba khudam changdam piba ngamdaba thodok amaga mari leinana social media da viral oirakibi sinalai mayum ngasidagi numit manganigi manungda lupta changdarakadabani karigumba changdaraktaba tarabadi mahak imung manunggi miyoi single loinana Manipur da sahi manga leiba yahandanaba amadi akanba sairak pinabagi thabak paikhalakpa yai masang nairaba politician ama Delhi gi Asok Hotel da laiminaki amasung lupa lakh ama pirami haina sandorakraba matungda thodok adu English singani kulumdoi kunmari gi mamangda masak khangdaba miyoi kharana hayankhibani haina amu sengdoraki hiramasigi matangda lupta sangdaraktuna mayek sengna paudamgadabani haina sterol asina phongdorakdi yamna nungai ba paw ma kuki zo council ki president gi yum da bom langjalame hairiye tarabo tadribo kuki jo council ki president gi yum da bom ama langjalame hairiye kanara langjalino kuki na khoi mase langjana banatra ha popi thabam kadai da thasige na launari bodo manipur da popi thaba yaroi ko india banung da su popi thaba yaroi ado kuki jo council ki president gi yum da bom ama langjalame hairiye hairiyo pause tamina siko hojikti hogalakpata ngairiye sise mathang ni nakhoi masena sum bom langjanna dori se nakhoi masena sum hatna dori base karigino haibada nakhoi di napa so masa khangau da banina nama so masa khangau da banina ha napana kanano napuna kanano khangdaba migi maram da saidanga ga leiba nakhoina migi maram duga naram sage khalluba aduda ngasidi napa kanano ina thinabada nakhoi masena som bom langjanna na nakhoi masena som hatna re ne poyom thoyom do jomjalo poyom thom do jomjalo popi thabam su leiraktare aduna bom langjanare nakhoi masen bom do kanana langjalino kuki nakhoi masen langjanari na taro atopada taina sandi tawraga kana roine adu tawganu ne na phi jomjalo chen na bo hotno kadon na muk lanje na sige do khallu hojik na muk kadon da chen do ri ge do khallu khangaba ado bom langjalambagi pause tarase ko kuki gi president gi yumda kuki jo council gi president gi yumda mithai mayom ama langjalame hairiye kari mithai no du mithai do sana ba manoi ready tawroko ngase ayu anganbada kuki zo council gi president ke yumda bom ama langsilamle ngase ayu anganbada kuki zo council gi president ke yumda bom ama langsilamle ikai khangdaba nupi ama ni khak social media da ikai ba andhokna khangdaba nupi ama ni khak social media da thoklaga yamna haipa sari tawganu ibung ipa mayam leiri base ibung ipa mayam sena onjalakpa numita kari oigani khanguko Meetei gi tamakteni ibung ipa singna ne ngasi
nongmai maru kaya ama thabak ta yaraga thawaina ponthauri base meitei heba meitei se kanna bagi tamaktani khangaba meitei heba meitei se ase kallage na chongdhoi ba chingkhong da nongju nungsa marakta sarana ma helaga chingkhong da ahing amamba da yare iba mayam do meitei heba meitei se ase kanna bani aduna meitei nupi uma oiragadi meitei nupi aise karino asi masak khangna chalo oida pada bada hekta lawraga awoi bo oidori banate awoi ba haibado aseng ba haibado adu karino hana khangu aseng bado khangda makhagi marak sarki wari khara khangaga ne aduda aseng mane na chuonganu aseng ba karino achumba karino adu khangdragadi achumba aseng ba adugi wari lirakanu khangaba meitei ama oiragadi meitei nupi na kare mar lichat chakani meitei nupi na kari wanga ngangani meitei nupi na kari tawgani ebado phajana khangu hojik manipur da lan loidri lan se loirakpagi matungda meitei nupi ni hairaga meitei nupi gi mingchat theliba meitei nupi ni di hairaga meitei nupi gi mingchat theliba nakhoi amani nungai rakhini lan se loirakhisanu nakhoi amani nungai rakhini khangaba aina haiga dabadi ibung ipa mayam se amta onjel hakisanu adugi matam so yamna yangna laani ibung ipa mayam na onjel akpa matam do adugani nungai dori base khongda pale khutta pale tawdori be mayam do dugani nungai dori bado meitei nupi haibase karino khangdragadi meitei nupi ne na social media da thoklakanu meitei nupi gi ijat ngaktragadi meitei nupi gi saktak ta kanu khangaba heta nangi akhang bakhara hairaga aduna achumba oidoi nate achumba tamakta siba ki roidabani achumba haibasidi lot loidabani achumba aseng ba haibase karino si khangadabani khangdragadi akhang ma saraga haithu sarakanu khangaba meitei nupi ni ana amani khak thokla iye nakhoi su matam yam nakla abani si kawganu malem na mafam ama bhaw leite khoi bung yu pasing na thiwo humba ngamoi daba malem na mafam ama bhaw leite si kaw ganu ko malem na mafam ama bhaw leite khoi meitei bung yu pasing na thiwo humba ngamoi daba se meitei nupi gi ijat kallaga chalu meitei nupi abasa kaino khangaga chalu meitei nupi ni na thokla di meitei nupi gi saktau asi haiga dabani ibung yu pa mayam na ngasi thawai kathoi ba mayam se meitei kange ne ibung yu pa mayam na ngasi nungsi graba magi yum kai thaduaga magi family thaduaga nungsi graba aigi hek poksaba icha langse maga aigi hek poksaba aibu hek pokpi ba imai pa langse maga ngasi chingkhong singa da thoga nongju nungsa marakta charana ma helaga thawaina pontha oiga nongmai maru marakta thabak phallaga chongthoi base meitei ngake meitei kange na chongthoi bani aduna meitei nupi ne thokla gadi meitei nupi gi sakta u haiba khom se amukasu haige matam do yamna thumna laktrobani lanse hek loibaga meitei nupi ne na thoklaiba meitei nupi ne na thoklaiba meitei nupi ne ni thokla meitei nupi gi saktak taba meitei nupi amagi ijat manghan ba meitei nupi gi ni hairaga meitei nupi gi sajat li chat taba adugo meitei nupi amani khakto nakhoi nungai rakani aduga amuka haiga dabadi naron nari sudangai aingonda pakhum piro gaina hairakpa nupi amani khaksu leiri aina aingonda pause yaur iyaba tawnu nasagi narondo meitei rondo ana phajana ngangko khangaba meitei rondo ana phajana ngangko dugi matungda aingonda wa hairo khangaba nakhoi amani khakte no onjalaga nakhoi da pakhum pi doinate nakhoi na khasa aingonda pakhum piro ka hayai noi da ina pakhum pi bagi nakhoi da adugi matik sadri adu deserve oidri aba nakhoi da ina pakhum pi dri bodo nakhoi da adugi matik sadri aba nakhoi ana matik charakho aiga ne mayok na ba nakhoi ana matik charakho aigi level da lakho dugi matungda aina nakhoi da haining ba ngangning ba kaya leiraga su dugi matungna nga kaneba nakhoi gumba thut lawba amani khakta ina ga onjalaga ga naron nari masu sudaba nakhoi da ina onjan doina tebase nakhoi kawganu pari mom channel sibu yengbiri ba mayam puno pui kai khumna jari channel mayam ngasi mayam puno ke famda thamjakri ba wafam asida meitei nupi ama oiraga di karmaina leigani meitei nupi khudimakta na te meitei nupi amani khak lei meitei nupi ni di hairaga meitei nupi gi mincha thien ba adugma meitei nupi khara su leiri aduga amuka aikhoi gi hoji manipur se lan toringai marak asida manipur ya lan toringai marak asida
ibung ipasingna ngasi kathoiba mayam se karino khadadaba khagi aina tawba aina khanbasina chumamari ai khalaga social media da thoglaaga tawriba mato mongdo adu tawbigano afam jesi haijege adu ichinaw mayam ngasi gidi video se mathang se loisanjarege video se ga soiran yaukhiba kya lerege so ngakpi waina pari mom channel la yengbiriba mayam puna hukem famda ikok no jari kanglei pakna yai fare ibudo pakhang mana yai fare meitei inat na yai fare Numit manganigi manungda sangjarakadabani haina KCPPWG na warning tawkre. Masayon thokpada natana miyoy kayagi ikay kumnaba manghalibi sinalay mayom numit manganigi manungda lubda sangjarakadabani haina KCPPWG MT Unification gi PRO singhayngan bana thadurakpa serol aman afongdurakre. Serol sinhay refugee kuki singna satharakpa langi saithengna kanglei khunai supam nompham khangdana leiringai cherak asida selgi namak kanglei gi nupi oibi kharana kanglei khunai bu manghannaba honaribasti hakchina lawi sel kharagi damak nupi oibi singi yamna seksina thamnariba masabu karisu leitaba mawongda lona amadi fongna yonbata natana masang naiba miyoi kayagi ikai khumnaba manghannaba honabada sinalai mayum su yaurakpasti tasengna yamna laibak thibane mamang thaktagi apunba mamang thaki lupna yengba yaba yenglabaso masagi ida yauzaba lisat sajat ama oina social media da haksang uthuk jaduna kanglei khunai bu karisu leitana khanba amadi handakta Manipur Legislative Assembly Speaker oiriba sangairaba politician amada aranba oidaba khudam changdam piba ngamdaba thodok amaga mari leinana social media da viral oirakibi sinalai mayum ngasidagi numit manganigi manungda lupta sangjarakadabani karigumba sangjaraktaba tarabadi mahak imung manunggi miyoi single loinana Manipur da sahi mga layba yahandanaba amadi akanba sayrak pinabagi thabak paikhalakpa yai masang nairaba politician ama Delhi gi Aso Hotel da laiminaki amasung lupa lakh ama pirami haina sandorakraba matungda thodok adu English ani kulumdoi kunmari mamangda masakhangdaba miyoi kharana hayankhibani haina amu sengdoraki hiramasigi matangda lupta sangdaraktuna mayek sengna paudamgadabani haina sterol asina phongdorakdi